Manipur asi tongan-tongan furup singna khundaraga leminaba lamamani hairiba lamasida tariba furup sing asigi oiba masa masagi jagoi isai amadi kumai harausing lei adubu saruk yaminaba yaba kumai ama hairagadi chahi khudingi leptana pangthokpa Mera Hou-Chongba hairiba thoramasi Manipur sta leiriba district tongan-tongan ba chingmi tami singna saruk yaba yari hairiba thoramasi kanglada chahi khudingi pangthokpani lakliba miyam sing asiga unaraga hauzik leiriba Manipur asigi fibam asida karamba Manipur ama oiba pami amadi PR leiringai manungsida chingda thengnaba awaba sing adu mayamda unaraga kari mot phongdore amadi kari wakhal lei haibadu mayamda paudamjage Poirogdine. Lairiba jati mayamje punna unaraga wari watai saraga awa nungai phongtokmi bai tanja ama phangbase sida kai phawbige Chingtam animak nungsinana lainaba asiyam na nungai asigumba pangthokpa thoram se yam nungai Yam nungai Mera Hou-Chongba se eigi tamak nakte ngasin ahan bani first time ni atu eigi tamak da hawar de experience nungai jingi kramon ha brothers and sister loin mang larga semoina pulaga festival semoina punba hebse Mera Hou-Chongba sina da bida te di khangde atu Mera Hou-Chongba sida jingi warshu tampaki warshu bunna semoina atum participate taunaraga tawbse uraga yam nungai Manipur ki situation haiti as atu budi yam thitong nati khangdri da hai roi ge thitong nati tu tum jingna go let's live together let's live peacefully tu budi tum haininge Babung kai jati bidai no Ha? Kari jati no ba Oh, tangko ni. kai Kuji lak ni. sumaina chahi amgi manungda hadi furup mayam sigi oiba kumhai ama lakbase sida kai phawbige Nungai na. Jumana nungai de haro ban mi se. Aswani se. Jehi amana amara phangne ba. Aduna asungba phangse yam nungai. ado chingda di PR manungje kamai tauge Biar se akwa jingde di dongal da infane hana sut ore jingda tum 20 on lere ba. Akwa kurtis di jehi tum 20 on lere ba. Jauh tarang kai kai di lokhat lage PR matang sida haidi lambi thong Ai se tu di lungai de lambi se handak se nong sisu tum kumsi di yam thina. Chumam bagi ko lambi se phatre aluga Oi biar also सरकार से ले दे बिहार ओए बगे लंबी से लंबी मत फादर बता ओख्रु बता मत सो तो ओख्रु लान सो बत अमाबो नुंगाई बा लेत्रे लंबी से को पत लेबा kai lamdai lakoi deni ma Phayeng dai ne. sumaina kan Mera Hou-Chongba gi thorom pangthokpa je si ma kai Yam nungai ye haidi chingtam anegi kwa nungsinaba mari se si tawraga isada nungai ba do paw. matam koina haidi kai hani nungsi chanabagi mari je sangna leinabagi damakta haidi akhoi gi hojik leiriba Manipur gi fibam je si je phagatnaba kari kari khongthang ga di leiriba lengak sing je di lokhat ni Mari je kai haitare wanga hoji apai di haite kwa
ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯒ ꯍꯟꯗꯛꯀꯤ ꯇꯧꯔꯤꯕ ꯏꯔꯥꯡ ꯄꯨꯔꯥꯡ ꯃꯌꯥꯝꯁꯤꯡꯁꯤꯗ ꯅꯨꯡꯁꯤꯅꯕ ꯃꯔꯤꯁꯦ ꯇꯠꯍꯟꯕꯤꯗꯅꯕꯁꯨ ꯂꯩꯉꯥꯛꯁꯤꯡꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯦꯡꯍꯟꯕꯗꯣ ꯄꯥꯝꯃꯦ Pongli hamba MS Mungayo, Ojik Nesi Berpa, Info Nabibi, Citation Nama Mungayo, Jinik Mera Hou-Chongba Award 2025. Sampai rata-rata dulu saja, kami tinggi sejen dulu, kami tinggi pagi yang macam ni. Tinggi ni fungsi yang kita piba, dan baru ina, ni tongga, dulu na bibi rata-rata. Lalu berapa? Ni kita piba, MSTS. Konum ꯑꯩꯈꯣꯏꯁꯦ ꯀꯪꯂꯩ ꯂꯩꯁꯥꯐꯥꯜ ꯍꯥꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯥꯡꯕꯨꯅꯦꯕꯀꯣ ꯄꯥꯡꯊꯣꯛꯏꯕ ꯃꯦꯔꯥ ꯍꯧ-ꯆꯣꯡꯕ ꯊꯧꯔꯝꯁꯤꯒꯤꯗꯅ ꯑꯩꯈꯣꯏꯁꯦ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯁꯤꯒꯤ ꯍꯥꯏꯕꯗꯤ ꯆꯤꯡꯒ ꯇꯝꯒ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯍꯧꯅ ꯂꯩꯔꯛꯑꯕꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯆꯠꯊꯗꯅ ꯑꯗꯨꯝ ꯂꯥꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯆꯦꯠꯁꯤꯟꯅꯅꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯅꯦꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯃ ꯂꯩꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧ-ꯆꯣꯡꯕ ꯍꯥꯏꯕꯁꯤꯗꯗꯤ ꯆꯤꯡꯗ ꯂꯩꯈꯤꯕ ꯇꯝꯗ ꯂꯩꯕ ꯆꯤꯡꯕ꯭ꯔꯣꯏ ꯇꯝꯕ꯭ꯔꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯤꯗꯣ ꯎꯠꯄ ꯀꯨꯝꯍꯩ ꯑꯃꯅꯦ ꯑꯗꯨꯅ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯁꯤꯗꯗꯤ ꯁꯤꯒꯨꯝꯕ ꯀꯨꯝꯍꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯄꯨꯔꯛꯄꯗꯗꯤ ꯑꯆꯧꯕ ꯂꯝꯕꯦꯜ ꯑꯃ ꯄꯤꯔꯤꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ꯫ Iloni Cafe, Imparada Kurumdi Map. Tasing-tasing na nungsiba harsi karino, aluga nungsiba harsi kada kuno. Okay sa nungsang tribe ti tangkulne, aduga okay sa nungsang dagine. ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯀꯩ ꯐꯥꯎꯕꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯀꯧꯕꯤꯌꯦ ꯑꯁꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯗꯨꯒꯨꯝꯕꯗꯁꯨ ꯂꯥꯛꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯣꯏꯅ ꯖꯒꯣꯏ ꯁꯥꯕ ꯀꯧꯕꯤꯌꯦ ꯑꯗꯨꯒꯤ ꯆꯍꯤ ꯑꯁꯨꯝ ꯀꯧꯕꯤꯌꯦ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯒꯤ Jemi ꯀꯩ ꯖꯥꯇꯤ ꯑꯣꯏꯗꯣꯏꯅꯣ Lunginam Tamenglong District ꯁꯨꯃꯥꯏꯅ ꯇꯝꯄꯥꯛꯇ ꯂꯥꯛꯑꯒ ꯆꯤꯡꯒꯤ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯦ ꯇꯝꯒꯤ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯦ ꯎꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯄꯁꯦ ꯁꯤ ꯀꯩ ꯐꯥꯎꯕꯤꯒꯦ? ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯤꯒꯤ ꯀꯨꯝꯍꯩꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅꯍꯟꯅꯤꯡꯉꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯊꯥꯒꯠꯆꯔꯦ꯫ Chinjari Thao Jatra Jyoti, Chief of Yami, atau mayang so ahalo lak. Wahai lekai dene. Si ai hakum su yengi ado ngasi di khetang thieng la ado asigumba ꯑꯩꯈꯣꯏꯒꯤ indigenous people ꯃꯌꯥꯝꯁꯤ ꯄꯨꯜꯂꯒ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯂꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯅꯅꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯊꯧꯔꯥꯡꯅꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯃꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅꯁꯨ ꯃꯪꯒꯣꯜ ꯄꯤꯅꯕꯤꯁꯅꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯅꯦꯝꯖꯔꯤ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛꯁꯤ ꯁꯦꯡꯕ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯋꯥꯗ ꯉꯥꯡꯉꯒ ꯄꯨꯛꯅꯤꯡꯗꯗꯤ ꯑꯃꯛꯄ ꯑꯗꯨ ꯑꯣꯏꯕ ꯌꯥꯗꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯂꯤꯆꯤꯡ ꯑꯃꯗ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟ ꯃꯄꯨꯗ ꯈꯨꯔꯨꯝꯕꯒ ꯂꯣꯏꯅꯅ ꯏꯪꯅ ꯆꯤꯛꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯅꯅꯕ ꯃꯄꯨꯒꯤ ꯃꯥꯒꯤ ꯈꯨꯔꯨꯝꯖꯕ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯤ
ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯨꯝꯗꯨꯡ ꯊꯧꯋꯥꯏꯖꯧꯗꯒꯤ ꯀꯩ ꯖꯥꯇꯤ ꯑꯣꯏꯗꯣꯏꯅꯣ ꯖꯥꯇꯤ ꯇꯥꯡꯈꯨꯜꯅꯤ ꯇꯥꯡꯈꯨꯜꯅꯦ ꯃꯥꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯀꯩ ꯐꯥꯎꯒꯦ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯂꯥꯛꯄꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯁꯤꯒꯨꯝꯕ ꯑꯝꯐꯥꯎ ꯎꯗ꯭ꯔꯤꯑꯕꯀꯣ ꯑꯗꯨꯅ ꯁꯤ ꯌꯥꯝ ꯑꯉꯛꯄ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯉꯛꯄ ꯊꯕꯛꯅꯦ ꯃꯥꯅꯦ ꯄꯥꯡꯊꯣꯛꯂꯤꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕ꯭ꯔꯣ ꯍꯣꯏ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯗꯨꯅꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯊꯋꯥꯏꯁꯤ ꯄꯥꯡꯕꯤꯔꯤꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯅ ꯀꯨꯝꯁꯤꯗꯤ ꯁꯣꯏꯗꯅ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯥꯛꯆꯔꯤꯁꯤꯅꯤ ꯑꯍꯥꯟꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯇꯧꯗꯦ ꯍꯣꯏ ꯂꯝꯕꯤ ꯊꯣꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯦꯕ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜꯒꯤ ꯏꯝꯐꯥꯜꯁꯤꯀꯣ ꯌꯥꯝ ꯀꯇꯨ ꯀꯔꯟ ꯌꯥꯝ ꯂꯩ ꯍꯧꯖꯤꯛꯀꯥꯟ ꯊꯕꯛ ꯒꯣꯔꯃꯦꯟꯅ ꯀꯩꯅꯣ ꯒꯥꯔꯤ ꯀꯩꯅꯣ ꯇꯧꯔꯒ ꯀꯟꯅ ꯁꯨꯔꯤ ꯍꯧꯖꯤꯛ Traditional dance ka Thangalgi Ningthophamdagi Senapati districtdagi tobudi last year su lakpa mala du akoi village represent of the first time yam nungai bu phawe first time experience na haidi matungda su yaw matungdu su kon yaw ngam boy zege maringi ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯣ ꯀꯩ ꯁꯤꯂꯥꯏꯁꯤ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯩ ꯆꯠꯄꯗꯣꯏꯅꯣ ꯑꯩꯈꯣꯏ ꯋꯥꯔ ꯗꯥꯟꯁ ꯎꯠꯀꯅꯤ ꯑꯗꯣ ꯁꯤ ꯀꯩꯅꯣꯗꯗꯤ ꯑꯥꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯨꯡꯒꯪꯗꯣ ꯕꯤꯌꯥꯔ ꯂꯩꯔꯤꯉꯩꯁꯦ ꯁꯦꯝꯖꯟꯕ꯭ꯔꯣ ꯁꯦꯝꯖꯟꯗꯕ꯭ꯔꯣ ꯀꯔꯝꯍꯥꯏꯅ ꯍꯥꯏꯗꯤ ꯕꯤꯌꯥꯔ ꯂꯩꯔꯤꯉꯩꯁꯤꯅꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯖꯅ ꯁꯦꯝꯕꯤꯕ꯭ꯔꯥ ꯁꯦꯝꯕꯤꯗꯕ꯭ꯔꯥꯕ ꯑꯁ ꯑꯗꯨꯗꯤ ꯁꯦꯝꯗꯦ ꯁꯦꯝꯗꯤꯌꯦ ꯂꯝꯕꯤ ꯊꯣꯡꯁꯤ ꯍꯥꯟꯅ ꯀꯣꯏꯂꯥ ꯊꯥꯎ ꯀꯥꯏꯈ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯁꯦꯝꯗꯦ ꯑꯩꯈꯣꯏꯁꯦ ꯃꯔꯤꯡ ꯋꯥꯔ ꯗꯥꯟꯁ ꯍꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦ ꯂꯝꯕꯤ ꯊꯣꯡꯁꯤ ꯍꯥꯟꯅꯗꯤ ꯕ꯭ꯂꯦꯛ ꯇꯣꯞꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯏꯔꯛꯄꯒꯤ ꯂꯣꯏ ꯌꯥꯗ꯭ꯔꯦ ꯁꯥꯟꯅꯕꯗꯤ ꯄꯨꯝ 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 ꯏꯁꯩ ꯁꯛꯀꯗꯧꯕ ꯏꯁꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯁꯦꯟꯁꯦ ꯊꯥꯏꯅ ꯂꯥꯟ ꯇꯧꯅꯩ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯔꯦ ꯏꯁꯩꯗꯣ ꯑꯗꯨꯒꯨꯝꯕ ꯁꯤꯒꯤ ꯍꯔꯥꯎꯕꯁꯦ ꯂꯥꯛꯄꯁꯤꯗ ꯀꯀꯥꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯦꯅꯦ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯁꯦꯟ ꯏꯆꯥꯎꯁꯤ ꯁꯨꯃꯥꯏꯅ ꯀꯨꯝꯍꯩ ꯑꯃꯃ ꯅꯨꯡꯁꯤꯅꯔꯒ ꯂꯩꯒꯗꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯤꯖꯔꯦ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯄꯥꯕꯨꯡ ꯀꯩ ꯃꯤꯡ ꯀꯧ ꯑꯩꯁꯦ ꯊꯧꯅꯥꯎꯖꯝ ꯔꯇꯟ ꯀꯨꯃꯥꯔ ꯃꯩꯇꯩ ꯑꯩ ꯀꯣꯡꯕꯗꯒꯤꯅꯤ ꯏꯁꯥꯃꯛ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯆꯧ ꯌꯥꯏꯃ ꯂꯩ ꯁꯨꯃꯥꯏꯅ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯃꯦꯔꯥ ꯍꯧꯆꯣꯡꯕꯅ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯧꯔꯝꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯑꯃꯗꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤꯗꯣ ꯅꯤꯡꯁꯤꯡꯅꯕ ꯊꯥꯅꯤ ꯃꯔꯤ ꯊꯧꯔꯝꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯊꯧꯔꯝ ꯂꯣꯏ ꯂꯩꯅꯩꯀꯣ ꯑꯗꯣ ꯑꯄꯨꯟꯕ ꯊꯧꯔꯝꯗꯤ ꯂꯩꯇꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯁꯤꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯃꯇꯥꯡꯒꯤ ꯋꯥꯔꯤꯁꯤ ꯈꯔ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯉꯩꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯂꯥꯛꯑꯒ ꯀꯣꯅꯨꯡꯗ ꯂꯥꯛꯑꯒ
ꯅꯨꯃꯤꯠ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯛꯑꯒ ꯂꯩ ꯃꯣꯏꯁꯦ ꯂꯥꯛꯑꯒ ꯃꯣꯏꯀꯣ ꯃꯣꯏꯅ ꯄꯨꯔꯛꯄꯁꯦ ꯆꯥꯅꯤꯡꯕꯗꯨ ꯃꯣꯏꯅ ꯄꯨꯔ ꯂꯥꯛꯏ ꯁꯣꯝꯗꯁꯨ ꯄꯨꯊꯣꯛꯏꯀꯣ ꯃꯣꯏꯅ ꯄꯣꯠꯁꯦ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯗꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅꯀꯣ ꯃꯣꯏ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯏ ꯆꯥꯅꯤꯡꯕꯗꯣ ꯃꯣꯏꯅ ꯄꯨꯔꯛꯏ ꯑꯗꯒꯤ ꯇꯨꯝꯐꯝ ꯍꯤꯞꯐꯝ ꯍꯥꯏꯔꯁꯨꯀꯣ ꯀꯣꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯣ ꯆꯣꯉꯥꯄꯜꯗꯣ ꯃꯗꯨꯗ ꯄꯪꯀꯟꯅ ꯈꯜꯂ ꯄꯪꯊꯥꯔ ꯊꯥꯔꯒ ꯄꯪꯂꯩꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯚꯥꯏꯠꯀꯤ ꯇꯥꯏꯞꯇ ꯇꯧꯔꯦꯗꯅꯀꯣ ꯕꯥꯇꯣꯟ ꯄꯤꯔꯒ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯇꯧꯔꯦꯗꯅ ꯃꯇꯝꯗꯨꯗꯗꯤ ꯂꯥꯛꯏꯅꯤ ꯃꯣꯏ ꯒ꯭ꯔꯨꯞꯄꯤꯡ ꯂꯥꯛꯇꯣꯏꯅꯤ ꯑꯗꯒꯤ ꯃꯁꯤꯒꯤ ꯃꯔꯤ ꯁꯥꯒꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒ ꯇꯝꯒ ꯑꯅꯤꯁꯦ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯅꯅꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯅꯤꯉꯣꯜꯁꯨ ꯇꯝꯒꯤ ꯄꯥꯈꯪ ꯂꯧꯕ ꯇꯝꯒꯤ ꯂꯩꯁꯥꯁꯨ ꯆꯤꯡꯃꯤ ꯂꯧꯕ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯁꯥꯒꯠꯄ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯦꯕꯀꯣ ꯃꯃꯥꯡꯉꯩꯗꯗꯤ ꯆꯤꯡꯃꯤ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯝꯃꯤꯁꯤꯡꯗ ꯑꯗꯨꯝ ꯃꯣꯏ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯒ ꯃꯣꯏꯔꯥꯡꯗꯤ ꯈꯪꯗꯦ ꯁꯦꯟꯗꯥ ꯂꯩꯗꯅꯀꯣ ꯃꯌꯥꯝ ꯑꯃ ꯄꯨꯗꯅ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯕꯗꯤ ꯈꯪꯅꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯆꯦꯠꯁꯟꯅꯅꯕꯒꯤ ꯍꯥꯏꯕꯗꯤ ꯆꯤꯡꯗ ꯑꯩꯒꯤ ꯏꯆꯥꯗꯨ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯥꯔꯗꯤ ꯑꯩ ꯆꯠꯄ ꯇꯥꯕꯅꯤ ꯀꯩꯒꯨꯝꯕꯗ ꯑꯋꯥ ꯑꯅꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯆꯠꯄ ꯇꯥꯕꯅꯤ ꯃꯣꯏꯁꯨ ꯂꯥꯛꯄ ꯇꯥꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯔꯤꯁꯦ ꯐꯒꯠꯅꯕ ꯌꯥꯝꯅ ꯐꯖꯕ ꯊꯧꯔꯝ ꯑꯃꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯄꯒꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯃꯦꯔꯥ ꯊꯥꯗ ꯄꯥꯡꯊꯣꯛꯄ ꯃꯦꯔꯥ ꯍꯧ-ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯠ ꯂꯥꯟꯅꯕꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔꯒꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯄꯣꯠ ꯂꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯆꯤꯡꯃꯤ ꯑꯃꯗꯤ ꯇꯝꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯅꯥꯠꯀꯤ ꯖꯒꯣꯏ ꯏꯁꯩ ꯀꯌꯥ ꯑꯃꯁꯨ ꯎꯠꯇꯨꯅ ꯄꯥꯡꯊꯣꯛꯈꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕꯤ ꯒꯥꯏꯇ꯭ꯔꯤ ꯇꯣꯡꯕ꯭ꯔꯝ ꯑꯃꯗꯤ ꯕꯕꯤꯅꯥ ꯍꯨꯏꯗ꯭ꯔꯣꯝ ꯀꯪꯂꯥ